थादोक्तना थमलिबा नागा तरुक थादोओ हाइना ngarang su furup ohongi miyoi singna rally sakri mitmangna phajin kiba miyoi thiba phangdre kimna phade herakpada angakpa oinari hinglam khigadra wahang oiri kokina phajin kiba liangmai naga puruk ki miyoi taruk thadoktabigi mayokta ngarang su rally sakhi koki militant suna phajin ki haibigi khudam changdam lairaba phawba koki np manipur kimna phade herakpa lebok thibani haina Kabru Range liangmai women's union gi secretary 20thMay Root na fong dokri army na akan mamong na thiba humbigi thabak sa tharabasu ngarang phawba miyoi taruk thiba phangtri hinglam khigadra haibasu asabo hangwari tha siki tara humdoi kangpokpi district ki manungsanba kodjim amasung kotlen gi marakta khulai paibisingna satharakpa imbusta thadok fruki search leader hum sikiba thagdoka mari leinana numit adumakta da lairon Baifai kuki khulda kuki singna nagagi miyoi kunga mathoi phajiluraba matung numit khrani lairaga nupi sing thadoralaga nupa taruk phajinduna thamaukibani thaudo adu bu yaningdaba phongdoktuna phajinduna thamauriba liangmai naga taruk adu thadu o haiduna ngarangsu Kabru Range Naga Women's Union Kangla Tongbi CSO amasum akoi bita leiba khulsingdagi Naga Meitei amasum Nepali singna saruk yaduna ngarangi rally du satkibani Makha Naga village dagi horaga Namdilong phawbu satkiba rally adu saruk yakhibi union asigi secretary 20thMay Root nahai nomira adu fajin kiba miyoi taruk adu koki singna phabani haiba mayek senglabani Mina uho kudam sangdam kaya amasu laidibani aduga haujingna phadi haina phongdorakpa silebak thibani makhoi taru kuki singna phabani haiba khanglabasu ngasi phawbu thadu o haiba yadana lairingai phade heraklibasina makhoi taru odu hinglam khigadra haibasi asabu hangoiri amaromda makhoi taruk phakibadu Lairon Baifai Kuldagi Pakibani Duga Langan operation Sathari Haiduna Kadai Sathari operation no Habadu Miyamna Kangi Madam the Muetaru Pakiba Lairon Wi-Fi Kuldadi Army Sing Wong Pong Tobagi Pauliti Lairon Wi-Fi Kulgi Sipta Wong Pong Satabamatam the Muetaru Adu Kadai the Labano Habadu Kangadabani Adu Fau Putodana Langana Thiri Hadibisi Kadai the no Haina Magna Fondoki Manipur Police Control Room Natadorak Pachiro Lamadadi Mankriba Muising TV Tabak Security Forces singna leptana sathari haina phongdorokli thibu humbigi thaba adu ngarangi oina kangpokpi district ki manungsanba lairon baifai songtun khunka amasum pi molding khulgi akoibta leiba singsang sing sathakibani hari Pastor ani yauna nagami sam taruki laibak tamangamdri konsa khulgi chairman na khungul libi naba police ta report tawrabasu complainant examination tawramdri sai ani gi nupi misa ma yauna miyoi taragani thu thadoraglabasu mafam khangdriba misam taru asiga punna makhoi taragani pan pharaba matungda mamit amas makhong punsinki chairman konsa khul Tha sigi tara humdagi ayuk pung taraga mini kunga mangaram tarakpada kangpokpi district ki new kaithel man BPS na konba kotlen amasum kodjung khulani gi marakta satpa inter village road IBR amagi mapum amada koki khulai paiba khutpu amagi thabak oigani singnaba miyoi singna imbus tawduna thadok search leader yauna misam ohum heart kiba masu atopa maribuna suon kiba thawdok thokhiba ga ikan kanadana numidadu gi numi yungba mamangda Lairon Baifai Kuldagi Naga Misam Taragani Pan Pakibagi Matangda Konsa Kulgi Chairman Police da Wakatlaba Matung Pakiba Miyoi Singi Manungdagi Taragani Twina Tha Sigi Taraga Mangagi Ayuk Tekta Kaidana Thadoraglabasu Mapam Khangdriba Miyoi Taruki Matungdadi Chairman Police da Pal Tokiba Report Kamari Lendana Maki Complainant examination pangthoklamdri sayeni gi nupi masa ama amasum sahi humdragni surabi nupi amaga punna miyoi taragani pan phakibagi matangda konsa kulgi chairman di adang liang mai sekuntraga mari apokpa di tombana thangnaba numit tha sigi taraga mari ga ayukta Sangmai police station satuna complaint report ama file tawkhibani report asigi matangda ngarang numidang wairam complainant oiriba konsa khulgi chairman asi wari sanaduna mahakna file tawkiba complaint report adugi matungina police ki maikaidi kari karamba thabak sing lokhalabagi haiba yauna mafam khangdriba misam taruki matangna hanglubada chairman hai lairon baifai khulgi misam taraga manga phakiba thawdoki matung thangnaba numit me taraga mari da Sangmai PS da satuna complaint report ama file tawkibani report file tawba matamduda Sangmai PS ki maikaidi gi thawdok thokliba mafam lairon baifai Kulasi Kangpokpi district ki Gamnom Sarpaimana police station ki jurisdiction ki manungsan bani habiraki wapamasi hairakla numitugi oina Gamnom Sarpaimana police station tana satuna complaint report file tawrubada Khudong sadaba laidi hairakpadi haijarakpadagi Sangmai PS na yabirak tun report adu lokshan bikhibani hari
report aduda फाखिबा मियोय तरागा निपान की ममिंग मथा अमसुम सही नसिंगबा पल्लबसु सही अनि की नुपी मसा अमा यावना नुपी तरागा निथु थादुरखराबसु हौजिक फावबा मफम खंगद्रिबा नागा मिसम नुपा तरुकी मतंगददी कंप्लेंट रिपोर्ट अदुगा मरी लेना पुलिस की मैकेदेगी कंप्लेनेंट एग्जामिनेशन तौरब्रा हाइन हंगलुबदा चेयरमैन तौद्री हाइन खुमलखी थाउदो अदु गमनोम सेप्राइमरा पीएस की जुरिडिक्शन मनुंग थोकपनिना सेमाई पीएस ना 0 एफआईआर अमा लखतपिरबसु गमनोम सेप्राइमरा पीएस द सोइदना पाव पिरमलगनी हाइबदा बागना हाइ सेमाई पीएस ना पाव पिबिबा माली गमनोम सरपाइमना पीएस की ओसीना ngarang हाइबदी नान मे तरागा निपान इंग्लिश निगा कुनगा तरुक टेलीफोन तरोक्तुना कंप्लेनेंट एग्जामिनेशन की दमा लाकना बाहिरकली लाकप यारगा लाउ याद्रगना सेमाई पुलिस ता सतलो हाइबिरखी पीएस असि की ओसीना वाफम असि हाइबिरकलाबा मतुंगदा ngarang मे तांग तरागा मापन इंग्लिश निगा कुनगा तरुक सेमाई पीएस की मैकेदिगिसु ehak lakna ba habirakli manga ngarang makti meeting ama pangthokadaba leibani na ehak satluba ngamdre amasum ngasi oina laklagi haina singmai pis ta phungdokri haidi amasum karamba matamna satkadagi haina hangbadari satkadaba pungphamni sapsana leptri hairaki matang sida panba yabadi mahakna gamnom sarpaimana ps tana satuna complaint report file tawda satokeshin gi khudong sadaba leibadigi singmai ps ta haijaduna report aba file tawkibadu singmai ps ta numit adumakta da khudong sadaba sing yenglaga lokshin bikibani loinana 0 FIR number 00 clause 7 clause 5 2026 under section 140 clause 3 140 to 127 clause 6 310 clause 6 BNS lokat kibani miyoi taraga nipan farobegi manungda thadora kraba taraga ni thoigasu unadun wari sanaba pami amas mafam khangdriba miyoi taruki imung manungi miyoi singasu wari sananingi haiduna makhoi gi contact number amadi lefamna singo PBU haibada chairman na thadora kraba miyoi sing adudi kangla tongbi aswai da su laklaga unabi yagani dubu mafam khangdriba misam taruki imungi miyoi singadi haujumaki oinadi makhoi gi imungi miyoi sing pungni wakal waduna tension da leidibanina wari sanaba nungai khiroi haina sphungdoki makhoi taruk fakiba thaudoki matangna chairman na media amad makhatan hai konsa khul amasung konsaram khulani ki marakta kuki singi khul tarulom lei konsa khul gi khunja singna imphal yauna atei mafam da satok sin tawda lairon wifi kuki khul asi faudna satna thokna tawrpani numiradu da fakiba mi taraga nipana du gi manungda imphal sakadaba khara amasum imphal gi halakba khara yauki makoi autorikshaw yauna gari khara da hannarakibani makoina lairon Wi-Fi kuki khul yorok pada khuladu gi nupi maira pai bising na makoina tonglakpa gari sing thattuna khamlaga makoi bu fakibne bu wapam yon phongdorakre lairon Wi-Fi kuki khul gi ningthogi mamingna lalboy Wi-Fi kawi khuladu gi maira pai bising na sataki ba thong adu makoi gi khul gi ningthogi ayaba yawbra natraga yawdabra haibadudi sapsana khamngamdri khuladu gi kuki maira pai bising na misam taraga nipan pharaba matungda makut amasum mamit punsinki makoi taraga nipan gi manungda haujuk phawba mafam khangdriba misam nupa taruk adugi mamit amasum makut hana punsinki bana kona mamit amasum makut punsinduna puraklaba matungda thadorakraba nupisum uhobi haina tamle haidi Liang may Naga ki look ani na minister misam taruk thado hana na batak singkri Naga misam taruk Ashiba Hakchang sing Loubiyu haijakri Hauzik oiriba Manipur gi phiba masi laksinduna mauksa gi ing tappa hanchilakna na ba hona bagi matangda nahan minister na tungan research leader singa unakraba matung ngarang Liang may Naga council ngasum Liang may Naga women's union na minister YKM sang unaduna Tha asigi tarahumdure kangpokpi district gi khulai paibisina phakibadagi mafam khangdriba pastor yauna miyoi tarupu khudaka thado hananaba demand tokre je minister ga unabada liangwai tribal leader amana minister da phongtokibada khulai paibisina fajinduna thamlakliba konsa kolgi miyoi taru asi sirabasu makhoi gi imung manungna aroiba mathom ngam pangthokpa ngamnabagi dama makhoi gi hakchang sing khusinna biyoiki Mifam asida Chief Minister na miyoi taruk ki khungul linaba police amasum CRPF singna combing operation sing thari hairaduna hauju oiriba aruba phibam asida pung leitana Loubiyu haina su appeal tawraduna lengana phibam asi laksinduna ingta papurakna ba angamba thakta hotnari haki furupuna mangna violence taki lapna leibiduna lengana ingta pamauksa gi phibam hanjilakna ba hotnari basida mateng pangbiwaki Chief Minister ga unakiba asida Liangmai Naga Council Liangmai Pui Naga Ruwangdi Manipur amasum Liangmai Naga Katimai Ruwangdi Manipur gi maiki digi makoina mai unari ba Khudong sadaba sing phongdokpa puna khuyek piba memory na mamasu pisinki UNC na hai kuki NP masin thibani
Kokisingna phajinduna thamliba Nagagi miyoi taruki asengba mari makong koki NP Manipur na khangan pamthui makhoi hingliba oiragana thintadana condition yauduna thadorakadabani kariguma sikragana makhoi haksang adu imung manung khusinagadabani haina United Naga Council UNC na phongdorakli UNC gi media sel na thadorakpa chirolamana hai haukiba me tara humdoi ayuk pung taraga makhaidagi taraga minute yankai rongi manungda lairon wifi koki khunda konsa khungi leimakong tamna lakhiba Naga misam taraga nipan phajilaga thamki masiga loinana sapai mana khundagi Salesian brother ani phajinki koki singna Naga misam sing phajinkiba numiraduda Liberant Dr. Manu Thiomaina Barnaka registration number MN05A7501 maki loinabi Kachiyak Loubiyu Thiomai masi Sonmila masum Laishiwon Lama masum Rosie Lama ga loinana leimakong tamna sakhi Penrulung Sawang na autoriso registration number MS11CC7414 the mark in Loinavi Winon Liu Sawang Amasu Mari Matasing Salun King Liu Sawang Pawang Bon Liu Thiomai Longra Liu Bariam William Liu Thiomai Masum Dingam Liu Abon Mai Puna Sakivani Pastor Ken Pibo na Leimakong Tamna Pulsar motorcycle registration number AS04W5917 da Penrongwi Thiomai ga loinan sakhi Dilip Thiomai na scooty registration number MN06SH3096 da maki loinabi Winnie Liu Thiomai amasum sahi ani gi masanupi ga loinana konsakul tamna lakhibani Kaliwangbo Abonmai na mathakta autorikshaw registration number MN01Y3570 da kwansa khun tamna lakbada phakibani hari victim singada tongan ba gari manga da satkibani amaso makhoi bukuki militant singna lairon wifi khundagi lairon wifi khulgi sip lalboiga laktuna raga fazin kibani amadi fazin kiba miyoi taraga ni panudugi manungda taraga ni thoi me taraga marida thadorki adumainama nupa taruk hauji phawa mapam khangdana laidi masi tasing labu wapam ni habu wapam tamakli sioladuna hai Liberant Dr. Manu Thiomai gi aroiba telephone call si ayupung taraga minute yankairom tabadani madugi matungdadi mahaki mobile phone switch off tawkhre nungthil pobop lairon wifi khunda nupi angangi mama maktada nupa taruk adu fakibagi batik sabu khudam sangdam mayam ama laina koki NP Manipur na makhoi taruki maram kari su khangdi haina seli amasum koki gi custody da laiti haina seli haina palladuna koki NP Manipur gi wapam adu masin thibani haina phongdorakli Namid aduda nupa taruk adubu makhoi loinabi masa masu misam atay mama maktada yamna tamthi pamona gari dagi sing thokhiba adu miyamna khangnarabani madi min uhouba kaya laina kimna wapam adu yaningdaba phongdorakpa sina maralaiba sing losinanaba honabada natara asumba losinanaba honare heba wapam UNC na thamakli sirol aduna hai thagdok sing adugi asumba puthoknaba honabagi mahutta koki NP Manipurna aran pauk sing miyamda Sandokna bohonari me taraga humdoida thadok search lusingba ohum ambush tawduna hatkibagi thawdok adugi matungda misam taraga nipan lairon wifi digi phakhiba sarpai manadigi Salesian brother ani phakhiba duna thawong adu hana sarok sisinaraga tawoni heba takli haina palladuna crime adu losinnabu honabada Naga singbu moral pibaga loinana samjaraba siru kunja amasu numit adumaktara hatkeba wapam thamnakli matung tarakpada koki NP Manipur amasum KS ona lusingduna kangpokpi cycle jantar mantar New Delhi na singba protest rally gi drama sing tawduna lakli haina siroladuna makhatari March ta koilas thakragi April mamai da kairi Manipur miyam gi atop state ka Faunabigi maru oiba kangphal lambi oiriba National Highway to Imphal Dimapur lambi gi Senapati dagi mau phawbagi lambi gi saruk ka hena phatabadagi lambi asida gari satok sin tawriba singda sauna khudong sadaba mayunali seisigi March tha manungda koila thakibaga ngairiba lambi asi April aroiba sayolda loina kai hena Senapati District Drivers Welfare Union na thapfong dorakpaga loina mari lenaba authority amasum lenga na miyeng sangbi duna lambi asi sem sajin biu haiba wapam thamlakli Pauksi amaga wari Senapati District Drivers Welfare Union gi President B Loli na hai lambi asi Manipur gi miyam gi lifeline ama oibata natana Asian Highway amasu oibani
lambi asida Manipur gi miyam gi tangai fadaba polam sing amasum ana leng de sangba masak sing amasung hidak langthak kya pushilakli bani adubu lambi asigi mayaida komjau kya leiba mafam khradana koila sing loina kai khraga laikhom lainang na lambi satpa yadaba mafam yauri haina palladuna lambi asigi saru khradi gari masa satpa yadaba phawpu yaur hairaki mang hai phibam suklaba lambi asigi saru asi photo na sing manam laga National Highway and in Infrastructure Development Corporation Limited NSIDCL gi officials in the care wari sana kibalari wari sana badagi hendoktuna NSIDCL gi engineer yauna union gi losing basinga loinana phibam suklaba lambi singa du yengsin kibani laikhri lambi asi March thada black topping tawkhibada ngairibani adubo April aroi basayulda kaiba haurakhibaga loinana handak nong surakpa sidagi lambi asigi phibam masi ka hena sokchin khibani masu lambi mayai de gari puthaba phawu yaure hena palladuna magna hai masi lambi sema matamda quality control tawdabadagi ne lambi asi thabak pairiba subcontractor adu irang asina mapamduna lakpada khudong sadaba leibana makoi laktri haina NHIDCL na phongdurak palai haba wafam sumang na thamlakti phibam masi mari lainaba company amasum lainga ki mari lainaba department na puna miyeng sangbi duna lambi asika hena phibam sokshin ringai samjin haningbi apam loli na phongdurakli koki militant singa si ing tappa pamjaba mipum khudimaki yeknabani FGN koki militants na Nagaland gi shutdown sector da violence ki thawong kya leptana satharakli basina makhoi esi ing tappa pama mipum khudimaki yeknabani ahaiba sengna takli haina FGN na phongdokri FGN Federal Government of Nagaland gi Ministry of Wari Information and Publicity ne thadorak pachiro laman hai koki militants na Nagaland gi Southern sector amadi masigi akoi beda matam sangna ki violence ki thawong kya satharakli basi FGN na matam kuina digi khangduna rakhibani adubu masagi lam laitaba koki militants gi terrorist ki thawong amadi mi hatpe gi culture asi miyoibana khangmangam gi pankai hentokre maram aduna asumba wakhal khanba mipum kudimaka loinana koki militants gi mayok amat oina lepnaba notification asi thokpani hairi Naga gi ipai pu singna thambiram lam adubu Nagaland